Prime Minister amadi Home Minister ga unabagi tanja piraktabada pendaba phongdokre Manipur gumba apikpa state singbu center na taraine lobugum fawal le haina ogram ibobina phongdokre amasung khangaudana oirakpa Maharashtra gi political gi oiba fibam amada BJP amadi NCP gi chungsinaba lengak semkhre BJP gi Devendra Fadnavis state asigi anirak suba chief minister oina wasak lawkhre Mayam Kurumjari Adam Yangbiribas Impact News ni ay Pinky Okram na husik pungja si Fau pagi maruiba pausing miyam da pizari. Citizenship Amendment Bill ga mari lene na center ki luchingba sing unaba chat khiba Manipur gi Congress Legislature Party ki luchingba Okram ibobina luchingba state asigi Congress Party ki MLA ki Yauba Kangbu adubu Prime Minister amadi Home Minister na unaba ki tanja piraktaba asi Manipur gumba apikpa state singbu center na taraina lobugum fawal le haina Okram ibobina phongdokre ngasi Imphal International Airport ta hek thunglabaga Impact News na hangba wahangi paukhumda opposition gi luchingba asina phongdorakpada opposition gi MP sing amadi tongan ba regional party gi luchingba sing unaduna wari sabada Manipur gi miyam gi apambada lepkani haibagi chapchaba thajaba pirakhi loina na Congress party gi luchingbi Sonia Gandhi nasu mahaki party na kep ki mayokta chapchana lepkani hairakhi hairi adubu Prime Minister amadi Home Minister ga unana ba hotnabada unabagi tanja piraktabadagi memorandum oina pisalam ki haina Okram ibobina makhata khi North East की particularly Manipur की voice है नोई अपिक पैसे नोई वो कई तो उन्हें क्या कोई तो नम्फू द तौर लोरे हाईवे वखल मा कोई तो फिल तो मोई थबक सिंबना कहना तो हम दबे याई को ngam daba matam ni spare to bang ngam daba ya adur ga su akhoi tang tarahum doi di satpani yes tang tarahum doi tra mari adudi ma mapanda out of country BRICS ki meeting chatkre adu halak padagi na akhoi ngarang phoba adum ngai je bani atai regional party sing di ayam bana akhoi da fully cooperate tawuni mateng pangani noi gi concern se yamna G9 woi haidna adumai tawdna akhoi Congress party ki stand di mayam se dum khangbire Madam Sonia Gandhi no we will definitely stand for you noi gi damta da noi gi tawiba noi na word oi ja khoi su khangi Nakalamaromda Cape ki mayokta center da taksin bachat lingaida CBI na mahaki mayumda red chathekiba dugi matangda Impact News na makhata na hangba wahangi paukhumda ibobina phongdorakpada aranba asoiba kaya leiramlagasu marik chumna thidoklaga Chenaramba Miyoi Sing Cherakpi Bahibasi Tangai Fade, Aran Bathabak Singda, Karigumba, Mahak Masana Traga Mahaki Imung Manungi, Miyoi Sing Chenaram Labadi, Maduda Pirak Pacherak Masana Yana Logani, Hiramasiga Mari Lenena, Chatharakpa Thizin Humsen Bagi Thabak Sing the Su, full support Togani Hainasu Fongdoki. Signary public ki mind na singnaba, or natraga government singnaba she. Throughout the investigation Tauradi, Adida. Kari asoiba kari aranba kari torami ai ishamak personally involved tawra haibase ado even a single pie ai paisa sunate ado government gi paisa haibase di laitaba laiba praja gi paisa neba madudi the lana sinaramba mother involved taw singdudi lemna tharoi tawdi book tawgadam neba madu mother involved torma mi singdudi ai khangde ai gi family angang khangde ama khangde the befitting punishment ama piba haibase ai gi di most welcome I will fully cooperate. Wangkai Kaitela Sang Bidalaiba, Naharol Sinta Kanglup, Amasung Nupi Marup Anina, Hayeng Dagi Haugadoriba Sangai Festival boycott Taure Haina Lautokre. Wafamasingasi Wangkai Kaitela Sang Community Holder, Paulusing Unabamada, Naharol Sinta Kanglup ki Hanagi General Secretary, Maibam Surasna, Lautokibani. Surasna Makhata Nahai, State Asida Husik Ladiba, Fibam Asi Yenglaga, Festival Asi, boycott Tobani Loinana, Laibak Asida Husik Ladiba, Fibam Asi Yeng Biduna, Festival Asida Yaubidanaba, Apil Taurakli. Lakadurba anywhere any Zagari Lakaduba Gari Kudima, Akoi Mafum Sidagi, Sangai Festival Yang Black Orgadi, Akoi Mafum Sidagi, Akoi Gari Sing to Changanzaroi, Ana Aying Sing Masingi Oibal, Larigadi, Adum San Zagani Natabida, Sangai Marilena Lakpa Gari Kudima, Akoi Mafum Sidagi boycott Zagani, Haying the Hogdor Sangai Festival, say, Zagazaga Kuding the Gis, Mana Noinama Tona Ravina Kose, Masidi and Okoi Kanaraga, as Masidi Togdavia de Masiakoi, Togdangin and Kalaga, Koi Su Haying, Koi Sangya Punma Apunba Nupi Maruka. Na kusam na jaduna heng dai hongna koi sangai festival hogda sangai festival koi boycott tawre na koi lakthok chari
Pediatrics Association of India PAI PAICON haina mingthonba Annual National Conference chaliba chahi asida taret lak suba oina pangthokre. Association asina sinduna North Eusida leiba Classic Hotel Imphal da pangthokiba thoram aduda Chief Guest ki warol piraduna Manipur Legislative Assembly ki Speaker Yumnam Khemcha nahai. Leibak asigi amadi state asigi Pediatrics Doctor amasung Association na angang singi physical, mental amasung spiritual gidamakta lauriba thaudang amasung thabak thauram sing asi yamna thagat ningai ni. Makata na leibak asigi angang sing gidamakta hena khumang chawsin na thabak taurakani haibagi thajaba lei. Hena mai pak na taurakpasu oisanu haiki. Thauramatuda paigi oiba souvenir phongbaga loinana Khangat laba Dr. Singda makoina taukiba thabak thauram sing masak khangba amadi ikai khumnaba utpa oina khudol pot sing piki. From birth towards to underprivileged children and underprivileged area. I wish the Pediatrics Association of India to attain more and more success to providing their services to the children of our nation. Let your dedicated human service in building a strong nation to be recognized by all day by day. Also, I wish today's 7th Pentagon 2019 annual conference a grand success. Matang swai se break am lauzage break ki matungda khanghaudana oirakpa Maharashtra ki political ki oiba fibam amada BJP amadi NCP na chungsinnaba lengak sem kiba ki pau amadi Manipur amasung malem ki tongan be I pau sing puduna lakchage impact news pumi eng ta duna lebiyo mayam bamukana taram nokchari bulletin ase ki makhata ba pau miyam da pizari Khanghaudana oirakpa Maharashtra ki political ki oiba fiba mamada BJP ki Devendra Fadnavis state asigi anirak suba oina Chief Minister oina ngasi wasak laukhre Nationalist Congress Party NCP ki Ajit Pawar na state asigi Deputy Chief Minister oina wasak laukhre ngarang numidang athengba fawbada Mahavikas Agadhina state asigi lengak sem labayai haina khanarambani BJP ki Devendra Fadnavis amadi NCP ki Ajit Pawar bu Maharashtra ki Chief Minister amadi Deputy Chief Minister oina office paiba amadi aronba ngakpagi wasak adu Governor Bhagat Singh Koshyari na laukhi wasak laupgi thoramadu loiraba matungda Chief Minister Devendra Fadnavis na hai Maharashtra gi miyam na mayek seng na mandate pikhi loinana state asida kichadi government nataba marat chetpa lengak ama darkar oi haiki Deputy Chief Minister Ajit Pawar na hai Maharashtra State Assembly mikhalgi fol hek lauthok padagi ngasi fauba laumi singi issue yauna problem kaya ama leibadagi state asida political party amatana lengak semba ngamdana leirakhibani masina maram oiraga state asida mara chetpa lengak ama semnabagi warep asi laurakhibani haiki Nakalamaromda BJP gi Devendra Fadnavis amadi NCP ki Ajit Pawar na state asigi Chief Minister amadi Deputy CM oina wasak laukhibada Prime Minister Narendra Modi yauna BJP ki luchingba kayana nungaiba amadi thagatpa phongdorakhi President Ramnath Kovind na preside Tauduna Leibak asigi Governor Singh amadi Lieutenant Governor Singh gi numit nini chupna chathagadaba mifam ngasidagi New Delhi da haukre mifam asi Rashtrapati Bhavan da pangthokpa Yankairak suba mifamni aduga President na preside Tauduna pangthokpa ahumlak suba mifamni mifam aduda tongan ba section da maru oina tribal sing issue low singu da awon ba purakpa Jal Jeevan Mission Awang bathaki mahi tamnanaba anoba education policy amasung nungaina punsi leihananaba governance ki wafam khanagani mifam asida Vice President M Venkaiah Naidu Prime Minister Narendra Modi amadi Home Minister Amit Shah na chingbana sarukyari Hauzik chathariba Indian Super League ISL 2019-20 dangasi Bengaluru FC amadi Kerala Blasters anina lamba taunaragani hariba match asi Bengaluru gi Sri Kantarba Stadium da numidang pung 8 makhai taba matamda sanagani league asiki table da ATK na point mapan Goa na point nipan amadi North East United na point nipan fangduna ahanba ani suba amadi ahum suba position da lairi Aroibida bulletin asigi headlines amukahna miyanda thamjari Prime Minister amadi Home Minister na unabagi tanja piraktabada pendaba phongdokhre Manipur gumba apikpa state singbu center na taraina lobugum fawal le haina okram ibobi na phongdokhre
अमसुंग खंगहौदना ओइरकपा महाराष्ट्र की पॉलिटिकल की ओइबा फिबम अमदा बीजेपी अमदी एनसीपी की चुंगसिनबा लेंगाक सेमख्रे बीजेपी की देवेंद्र फडणवीस स्टेट असिगी अनिरक सुबा चीफ मिनिस्टर ओइना वासक लौख्रे